Ngasi nungdan fongkiba pandangi pauksedagi maruiba pau khara khangatiraga miyamda khulo tamjage akhoi mase onsinabagi matam nate amata oina leminasi thawai mirel yeknaba masak khangna akhoi mase onsinabagi matam nate akhoi amata oina yeknaba thengnaminaba chongi lamdam asigi CSO singmangno tholoklo akhoi amata oina iraiba ifuru kanaba thawdak lawminasi haina thawai mirel gi ko convener pawnam sana hanbina phongdorakli ngasi Manipur Press Club ta pawnung singa unaba amada pawnong sana hanbina phongdokhibada kuki narco terrorist singna mamang sahi gi me ahum dagi hawduna chatharakliba lan asina miyang khangthena wahanbada natuna mamal yamnaba thawai kya mangkrabani asigumba tanja asida akhoi mase onsinaduna leibagum tarokliba asimak leibak thibani yeknaba kanano masak khangna akhoi mase onsinaduna leigadaba matam nate loinana state asigi oideba fibam asida thawai meragi imasingnasu ahi nungting khadina angamba thaudang lawduna lakli iraiba ifuro kanabagi dama angamba thaudang sing lawkhigani akhoi amato oina punsinaduna yeknaba masak khangna thengnaba changi akhoi amato oina kok singsinaduna puna saminaba matam oire lamdam asigi leiriba CSO sing puna mamangda tholaktuna iraiba ifuro kanaba amato oina thaudang lawminaba mathautai hainasu mahakna makhatana phongdokhi koiramban ima kaithel phambi sing khongjang sangjinggrei Democracy ki wahanthok lehendaba mawngda mafong kayada khulai paiba singna mikhalbu aramba lambida chathakhiba leibak thibani democracy leiri natraga leite haibadi lenga asina lokthokpham thoi haina koiramban ima kaithel joint coordinating committee na pendaba phongdorakli ahanba tangkaki lok sabha mikhalda chathakhiba pamdaba thodok singi mayokta koiramban ima kaithel da ngasi chathakhiba wakak khongjang amada saru yakhibi committee asi campaigner Raisam Memana hai polling station kaya sakhangdaba khulai paiba singna tawningbada tawba matamda security singna tomina laisiliba karigino democracy ki wahanthok lahenkhidreba mikhala ase pangthokadaba numikhalani watlingaida chief minister na bangroda chatuna afa phatta tanakhiba ima ebel singsu tomina laisemba yaroi tholau haikhi mahangna makha taraduna haukhiba chahi gi me ahumdagi chatharakliba irang asigi warosi loidribana irang asi loisindri fawbadi Mikhala si matam khara yaithokpinaba committee asina taksinduna lakhibani adum oinama mikhala si free and fair oina miyam ingna chikna pangthoknaba sem sare pamdaba thodok tho loi haina lenga amadi mari leinaba singna lauthokraga mikhal manungda thokhiba dawdok si miyamna peningai oidi haikhe nakal amaromda mikhal mitam moirang kampu subjecta miyoi amano moina kaptuna aso apanangan khiba thodok aduga mari leinana police na phare hariba miyoi ahum adugi mari makhong Makhoi kana no haiba adu ngasi phawba miyamda khanganduna tumina lechiliba karigino haina committee asina mari leinaba singda wahang hangakli Meira sang manakta nomai kapthoramle Imphal West district ki manung samba lalabu makho takhela mangkalaida ngarang lekai adugi Meira private singi yare fo manakta sakhangdaba singna nomai kapthoramle hari thawng adu lekai adugi Meira private singna akama mongda yaningdaba phongdorakli lekai adugi Meira private singna sinduna pangthokhiba paugi mifam amada RK Bina kaubi nupi amana phongdokpada nomai kaplambagi thawdo adu ngarang nomidang pung 10 khai helakpa matamda chatharambani yumlakta asiguma thawng chathaba asi tawaningde kari marangi dama asiguma thawng achi chathare mabno haiba adu athuba da mari leinaba singna sendorakadabani haina phongdokhi loktakta hi lakpada nupa ama sire nonglei nungsina singhatta yum kaya ama ata thoankre ngasi angamba ayokta sitkiba akama nonglei nungsita ngami ama lokta patki iching khunjaw mamangda irak naduna laikhidre hairi laikhidraba ngami adu thanga kendragi iching mamang laikadagi khoirak pamthoi sei yangkhai taru apopa yaima chaukawi thawdo adu ngasi ayu pung 5 ga makharum taba matamda sitkiba akama nonglei nungsi aduda ngami asina tongkiba hi adu laksingkhibadagi irak naduna laikhidabani khudakta mafam aduda laiba miyoi singna sangsinduna kanaba hotnaraba su thiba phangkhide adubo pung amarong kanaraba matung asiba haksang oina phangbang amkhi hairi amaromda Churchampuर district ke Singha subdivision na ngarang ahing sikhiba akamba nonglei nungsina yum 12 rom ama ata thoankre hairi nonglei nungsi aduna Singar Fire Brigade ke garage ama ata thoankhe nonglei nungsina ama ata thoankraba matung singata leiba local club singna mass social service pangthokuna ama ata thokraba yumsing semjin sajinbagi thabak chathaki hairi Imagi Meira ki campaigner Sujata ki yumda nomai kapsilambagi mayokta wakap mifam phangkhre mama oibisingna warokhiba thoklabadi tungda afabo oirokloi Sujata imagi Meira ki campaigner thokchom Sujata ki singjamai thokchom laikai de leiba yumda masak khangdaba singna nomai kapsilambagi mayokta wakap mifam phangkhre
Nongnei kapsilamle thawdok asi ngarang numidang masak khangdaba mioi ani laklaga chatharambani hairi. Thawdok adugi mayokta Youth Welfare Organization amadi Nupi Yaifal Chawkhat Thawrang Lupna Sinduna Singzamai Makha Thoksom Laikaida Leiba Ima Feeling Complex da Fangkiba Waka Mifam Aduda Yumlakta Nongnei Kapagi Thawung Yaningdei Nongnei Kapagi Thawdok aduda chenaba mioi sing phabiyu Tungda amung hana thoktanaba hotnabiyu haina appeal tawrakli Waka Mifam aduga mai lanyana Nupi Yaifal Chawkhat Thawrang Lupki President Ayepap Ranitan Hai Sujata asi lamdam asigi asawa thawai lauriba nupi amani Lebak miyamgidama kathokpaga loinana thabak tawriba nupi amagi yumda Nongnei kapsinbagi thawong asi akama maungda yaningdei asigumba thawong asi tungda amu hana thoktanaba lebak amadi mari leinaba singna honabiyu haiki amaromda Nongnei kapsilambagi matangda palladuna Sujatana pamisingda hai thawdok asigi matangda police ta FIR thangatkhrei adubo hawjik phawa police ki maikaidagi chenaba sing phawbagi paw leite thawdok asida chenaba sing athubada phawbana lengaki afabo oigani ma leiba sing phaduna chairak pihodaba taragadi tungda akaiba lakani loina front line da laiba sing su hena awaba tarakani haiki mahakna hai tha taramatoi phajirak irang achida mama oibi singna laukiba thawrang singsu sakhangdaba sing aduna ningsingba chumgani mama oibi singna awaba kaya khangduna mateng pangkhiba adu kaudaba phai karigumba mama oibi singna waraukiba thoklabadi tungda afabo oirakroi waraubat lairabasu phaminaduna wakhal taminasi haiki Polling Station 6/3 da Congress ke agent Santana irang thoknaba singkhiba thawong yaningdei Thoksom Jilla Tarangani suba Lok Sabha Mikhal gi ahamba tanga ki bot thadaba numita Karau Kendra gi Polling Station 6/3 Kyamgai Haibong Mokhong High School da Congress ke agent Yumna Santana irang thoknaba amadi report tawhanaba honakibagi thawong yaningde haina Independent candidate Aisara ke agent Thoksom Jilla na phongdorakli Kairau ngasi pangmising unaba amada Thoksom Jilla na phongdokibada Kyamgai awang laikai laiba Kyamgai Haibong Mokhong High School 6/3 polling station da yamna ingna singna bot thadanaki adubu Santana mahaki polling station sunataba 6/3 polling station da Congress ki agent oisilaktuna laikai gi bot thadaba lakpa voter singda ayet apam piba hawrakibani ingna singna bot thadanaramba adu Santana ayet apam pibadagi voter singna saungnarakibani Khosaungnaraba voter singna Santaga wari sanase haina kauthopa changlakibani adubu Santa ji tholakide ngahak lairaga miyoi ama ani changlalaga Congress ki agent asibo gate lomda photoki amadi gate ki wangbada launabagi makhol taki adubu phuba saibadi thokide agent Santana polling station ki thokraba matungda vote thadabagi thaba hanagumna ingna chingna phangthoki hairi ST Chamber ki report thaw haiba yadaba CM sawgapa MLA sing pham thadokadabani WMC Maitena ST Chamber ki report thaw haiba yadaba CM sawgapa MLA sing pham thadokadabani haina W Mitai Council WMC na thadorapa chero amana hairi chero asina hai kumjali singa masama payankhai gi matoida center gi miu sing aduna Maitai bu ST da chanbina ba haibadi Maitai gi masana Ariani haijaba lucingba sing aduna reject tawkraba matungda makha taba kumjali sing magasama payankhai gi tarukta matam adugi MPR Suisana Maitai gi educationist and social political leaders sing na mathaw ama oina laktuna Maitai bu ST ja chalanduna chingta manana laiminana ba haijarambagi asengba wari lai adubu matam aduda akhoi gi leaders sing na yakhidabana kumjali sing magasama pa humdraga mathoida su matam dugi CM Risang kai sing na assembly da pothokpada yengna ba Maitai MLA sing na sogakhibani ngasi su Naga social and political leader oriba Alfred Kangam Arthur ANC candidate Asang Kasa election abon maina media da seng na Maitai na fundamental right tanjabada atopa community da haijabagi mathausu tade maduna atopa community sing na opinion pibagi mathausu tade constitution gi manung da tawjagadabani phongdoragli maramachna CM na Maitai na ST list da chambaga mai lenana recommendation amasung report ani du tharabadi nagana sawgani haiba Maitai furuki khangjadaba miyam da haribado habiganu Ningsingba thoktraba matamgi nungsi chanane laiminaraklaba Naga Maitai gi marakta wakhal lana khanakhigani kumjali singani ga sumna kunga taruki delimitation mamangda Maitai ST da chalaudrabadi amo hana hagappa ngamroidaba mawngda Maitai marai chaithakigani Manipur da Maitai gi phibam charat aroi masi puna makhangna CM na thabak tawbiyu puna maki thaudang CM na pugadabani amaramda WMC na changchinduna lapa khongjangi manungsa nanga sisu sugunu bus parking da chathaki Khongjang aduda WMC Manipur Unit ki President Urikimbam Kunjo
WMC Manipur Unit की Vice President Khaidam Ratan Maitai, WMC Manipur Unit के Joint Secretary Elangba Borjen Kumar Amadi, WMC Manipur Unit के Executive Ahung Sangbam Diren Jingba Miyosing Saruyaki, Ngasigi Kongzang Aduda CM na Maitai SD Breakment of Bayaroi, Maitai SD Zambagi report au Haiba Yadaba CM Sogapa MLA Sing Pamtadokadabani, Maitai Bukanaba Amatangareba Pambai de SD ni, CM Biren Maitai ki survival maha ki political survival ga onaba yaroi, Maitai ki laiba atopa furup na lepa yaroi haba kolok sing lauki.